ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯔ ꯑꯃ ꯂꯩꯅꯩ ꯅꯠꯇ꯭ꯔꯣ ꯁ꯭ꯋꯥꯏꯁꯦ ꯂꯝꯕꯤ ꯁꯦꯝꯕꯒꯤ 20 ꯃꯤꯅꯠꯁꯃꯨꯛ ꯈꯥ ꯑꯃ ꯂꯩꯔꯤ ꯚꯥꯏ ꯀꯥꯏ ꯆꯠꯏꯃꯦ ꯍꯧꯖꯤꯛ ꯋꯥꯕꯗ ꯆꯠꯂꯒ ꯖꯦꯔꯤꯗ ꯀꯣꯏꯕ ꯖꯦꯔꯤ ꯈꯛꯇꯔꯅꯦ ꯑꯒꯔꯇꯂꯥ ꯌꯧꯔꯣꯏꯗ꯭ꯔꯅꯦ ꯑꯒꯔꯇꯂꯥꯁꯨ ꯌꯧꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯁꯨ ꯌꯧꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯦꯖꯥꯔꯣ ꯅꯪꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃ ꯌꯥꯎꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯑꯩꯅ ꯑꯍꯟꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯣꯏ ꯆꯪꯕ ꯌꯥꯅꯤ ꯅꯨꯡꯕꯥ ꯌꯧꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯃꯌꯥꯝ ꯂꯦꯞꯅꯔꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯆꯠꯁꯜꯂꯛꯑꯕꯅꯤꯅ ꯆꯥꯔꯣꯏꯒꯦꯅ ꯂꯩꯕꯅꯤ ꯏꯇꯥꯎꯁꯨ ꯆꯥꯔꯛꯇ꯭ꯔꯤꯃꯤ ꯑꯩ ꯆꯥꯔꯣꯏꯅ ꯆꯥꯗ꯭ꯔꯤꯃꯤ ꯃꯥꯁꯦ ꯚꯥꯏꯁꯤ ꯀꯩꯅꯣ ꯈꯔ ꯆꯥꯅꯉꯥꯏ ꯄꯨꯁꯤꯟꯕꯤꯔꯛꯄꯅꯤ ꯆꯥꯎꯅꯤ ꯆꯥꯎꯅꯤ ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯄꯤꯖꯗ꯭ꯔꯝꯃꯦ ꯑꯩꯅ ꯇꯟ ꯄꯤꯖꯔꯝꯃꯦ ꯃꯌꯥꯡ ꯑꯣꯜꯍꯜꯂꯒꯦꯅ ꯏꯇꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯆꯤꯡꯗ ꯀꯥꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤ ꯖꯤꯔꯤ ꯖꯤꯔꯤ ꯂꯥꯎꯔꯦ ꯖꯤꯔꯤ ꯖꯤꯔꯤ ꯂꯥꯎꯔꯦ ꯍꯥꯏꯕꯅꯤꯗ ꯗꯨꯕꯥꯏꯗ ꯃꯣꯏ ꯀꯔꯤ ꯇꯣꯡꯕꯩꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯣꯏ ꯑꯗꯣ ꯃꯌꯥꯝ ꯖꯤꯔꯤ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 50 ꯑꯔꯥꯎꯟ 50 ꯃꯨꯛ ꯋꯥꯠꯂꯤ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤꯅ ꯃꯌꯥꯝ ꯂꯦꯞꯄꯅꯦ ꯃꯐꯝꯁꯦ ꯖꯤꯔꯤ ꯂꯝꯕꯤꯁꯤꯗꯤ ꯖꯤꯔꯤ ꯖꯤꯔꯤ ꯆꯦꯜꯂꯤꯍꯦ ꯖꯤꯔꯤ ꯖꯤꯔꯤ ꯆꯦꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯆꯤꯡ ꯀꯥꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯈꯨꯗꯝꯗꯤ ꯐꯖꯅ ꯐꯪꯉꯦ ꯂꯝꯕꯤꯁꯤ ꯖꯤꯔꯤ ꯖꯤꯔꯤ ꯆꯦꯜꯂꯦ ꯑꯁꯦꯡꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯌꯦꯡꯉꯣ ꯁꯤꯗꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯥꯈꯠꯂꯛꯀꯅꯤꯗ ꯁꯛꯀꯁꯦ ꯄꯨꯔꯥ ꯑꯃꯨꯛꯀꯂꯥ ꯑꯣꯜꯂꯦꯍꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯑꯩꯈꯣꯏ ꯈꯪꯒ꯭ꯔꯥꯎ ꯑꯃ ꯀꯧꯔꯝꯕ ꯍꯥꯟꯅ ꯂꯥꯛꯄꯗ ꯍꯣꯇꯦꯜꯗ ꯑꯗꯨ ꯂꯧꯕ ꯂꯥꯛꯀꯝꯕꯅꯦ There you can see ꯍꯦꯔꯣꯁꯨ ꯂꯩꯔꯦ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯈꯪꯒ꯭ꯔꯥꯎꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦꯕ ꯑꯝꯇ ꯍꯥꯏꯔꯣ ꯁꯤꯒꯤ ꯈꯪꯒ꯭ꯔꯥꯎꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯆꯍꯤ ꯑꯃ ꯍꯦꯜꯂꯦꯕ ꯑꯁꯤꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯀꯩꯅꯣ ꯀꯥꯎꯊꯣꯛꯇꯅ ꯑꯩꯈꯣꯏ ꯂꯥꯛꯀꯥꯟꯗ ꯄꯨꯔꯛꯇꯅ ꯂꯩꯍꯧꯕꯅꯦꯕ ꯑꯗꯣ ꯄꯥꯕꯨꯡꯗꯣ ꯃꯉꯣꯟꯗ ꯑꯝꯇ ꯍꯥꯞꯄꯤꯔꯣ ꯍꯥꯏꯕꯁꯨ ꯃꯥꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯩꯈꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯤꯔꯛꯈꯤꯗꯦꯕ ꯑꯗꯨ ꯉꯁꯤꯗꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯧꯔꯦ ꯃꯇꯨꯡꯗ ꯂꯥꯛꯑꯒ 1 year ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯅꯤꯒꯤ ꯃꯁꯖꯤꯠ ꯃꯆꯥ ꯑꯃꯗ ꯅꯃꯥꯖ ꯁꯣꯟꯕꯅꯦ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯁꯥꯞ ꯌꯥꯎꯔꯦ ꯅꯋꯥꯁꯤꯞ ꯌꯥꯎꯔꯦ ꯄꯤꯛꯇꯛꯅ ꯃꯁꯖꯤꯠꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯨꯅ ꯅꯥꯟꯅ ꯂꯩ ꯁꯤ ꯋꯥꯁꯔꯨꯝꯒꯤ ꯂꯩꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯂꯥꯜ ꯄꯅꯤ ꯕꯖꯥꯔꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯔꯤ ꯂꯣꯏꯅ ꯃꯤ ꯆꯪꯅꯈ꯭ꯔꯦ ꯄꯨꯡ 8ꯗ ꯀ꯭ꯂꯣꯖ ꯇꯧꯋꯦ ꯑꯩꯈꯣꯏ ꯆꯥꯅꯕ ꯂꯩꯍꯧꯗꯅ ꯌꯦꯟ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯁ ꯑꯣꯇꯣꯁꯨ ꯐꯪꯗꯗꯅꯀꯣ ꯈꯣꯡꯅꯅꯤ ꯂꯥꯛꯏꯁꯦ ꯀꯤꯂꯣꯃꯤꯇꯔ 2 ꯃꯨꯛꯅꯤ ꯂꯥꯛꯏꯁꯦ ꯈꯣꯡꯅ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯊꯪꯅꯕꯗ ꯃꯁꯖꯤꯠ ꯂꯩꯔꯦ ꯁꯤ ꯀꯁꯥꯔ ꯂꯥꯟ ꯄꯅꯤꯒꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯅꯤ ꯅꯨꯔ ꯃꯁꯖꯤꯠ ꯅ꯭ꯌꯨ ꯈꯦꯔꯥꯕꯥꯗ ꯅꯨꯔ ꯃꯁꯖꯤꯠ ꯃꯁꯥꯞꯅꯤ ꯂꯥꯟ ꯄꯅꯤ ꯂꯝꯗꯝ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯂꯥꯟ ꯄꯅꯤꯒꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯃꯗ ꯑꯌꯨꯛꯅꯤ ꯀꯣꯏꯔꯛꯏ ꯌꯦꯡꯉꯨ ꯁꯔꯥꯎꯟꯗꯤꯡꯁꯦ ꯈꯣꯡ ꯑꯣꯏꯗꯣꯏꯅꯤ ꯁꯤꯀꯣ ꯌꯦꯡꯉꯨ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖꯇ ꯁꯤꯒꯤ ꯐꯤꯕꯝꯁꯤꯃꯛꯅꯤ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯖꯦꯁ ꯐꯖꯅ ꯂꯥꯛꯑꯦ ꯃꯆꯥꯞ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕꯁꯨ ꯂꯩꯔꯦ ꯐꯖꯗ꯭ꯔꯣ ꯌꯦꯡꯉꯣ ꯁꯤꯗ ꯍꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯃꯔꯨꯗꯨ ꯅꯠꯇ꯭ꯔꯣ ꯑꯁ ꯀ꯭ꯋꯥ ꯃꯔꯨꯅ ꯀꯣꯏꯁꯤꯜꯂꯤꯅꯤ ꯌꯨꯝꯒꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯁ ꯀꯔꯤ
ยามที่น่ะพะเสไอ้เต้ามะพร้าวสีมารำได้เป็ดกะดิให้นิ่งมันลานปะนี้กะดิลำนูให้นัตรอลำนูเบลสเนี่ย กระซาแม่ลำนูเบลสเนี่ยว่าสิเจที่ฉันไม่ก็สิองชมที่ก็สิมาพมจะรู้ว่าเคยหาไม่ทางไม่ดีคงกังอยู่ในสิ่งที่ตามที่เขาลงมาพมเนี่ยยังเอ็กไซต์ทุกโอ้ยยังเอเนอร์จิติกโอ้ยอีกคนนะน้ำเพรสโอ้ยนี่คนไฮดิสิที่คน we can express it into words actually ที่ปานเป็นpan fitre di palam di isi yang kin je ja loin hi age nawas kumasla hongane je yum siang odana nakani yet oi si tip na ne o khari se kasargi yam phajaba haigadi yengoba yumsi kwa pambi sina lon question doine aduga mogi yumgi mamang sida koi yongcha hodoini ato topa thaibong hodoini adu hainau de ki jing to hainau pali su re na awang mathak jing masa mathak ne lai na man loi yum sa bi jingdum masa le ba si ne loi sa doi aduga moigi culture ma haigana yumgi akoi bisi koi denna walna loi khajanai de nei koi manipur songda di koi tep se hai tare koi wana sumai semba tep hai tare summa se loina question bi ne koi hana am tor me kon thong ban bisi samna waga pan bisi koi toram me koi angang oi ngai koi yumda adu hujik ti sida chi culture se pan chatnari pali ai ulake ko kon thong to ure da nas pura mind ke se fresh ho gaya kon thong si sui yung ki pan bi ne si yum si yo ne di kon thong si tep noi na palam me lai ba Ina Waalaikum salam Si khong nei khoi Ikoi lo ji lai ma pham si lan pani Jiri bam dagi around 4 km mutlapa ki asar gi khungum sam ne masidagi ikoi poila pun chatna gi ready de lai ri gai bus ngai ri lan pani hare ma pham ikoi ji lai ma pham sidagi poila pun ko si around 20 km mutlapa koi bus ta se market ai ki lan pani ki market sile koi bus ngai ni sab yawe nawas yawe koi la pun ki mai kai da challe inau masa phuja phuja lai re bus ta dong asa de ki mini bus ne am chau bus de na da lambi ki nage toise dom manipur gi mauni amase assalamu alaikum nikoi ngasi namasun lai era podei kereng chak laiba yam sabu masjid amadani mayami ko Lakhipur da lai re Lakhipur ole naka firam daga utpa Lakhipur du ne mase Assam la ga Lakhipur yoram du nuai trena itaw jena haibadagi lam Ago je Lakhipur da lai re Lakhipur gi mafam dane koi sei dar je Manipur sei dar ga auto dole তাদের বলে রাখতে হবে
이따오지 만니푸리 쉐이다 하고 뭐지도 하라고 이제 아삼다 또 서울이 뭐지도 만니푸리 마사네 이코이 시디 이루게 하라가데 이코이 삼나 고하지 시나버네바 제 고하지 시다 양 꼴레 또 시나가 까이드노 아마 레드나 아 마사키 시라 까이드노 이따 까이드네 버세시 거나 Koi army ko fil. 골핀도 kay kaway ba Bakal fil. ha Bakal fil. ai wala ka wa ji kai di ba mi yaw ri ye ina o ma karai no ne o ba e gup san gi re adu me kai ji de ka mai to ba koi football field da chali koi di dum itau si football sa ni ma le se nau ji es am pha bai nau ne ming du ka re ba da Serious. choyas ye ngai ro ne ka ri no Serious ne. pathau kai de ne blai je pathau sana ba Bakan. bakhan si pathau ni khoi gi khoi mayam bunga question bi di ba pathau si da san phom ya phajana lei khra bi ngo ba lok sikar ka to ni na wa jim ba ngang bi at ngo wow Sini cover. se bar competition hoji ita hoji bar ili pathau na hoji just way wow oh my god ye go rambo ni ye rambo no fe to ga ili ju ra why muoi chi lak pat Diamond Food. Nang ngene. elo China just hoji ne just way ro na inau jing jinai koi sa pijar ni hai ne ha pathau sa yen kya ne pijar tu si koi ta Ani. pathau na loin to bi bani se koi me sa koi yaw ri o tum to la ka sa ya so le thau ki lai ram na tro ho ya ikoi dum to la si koi hero su lai de mana angang mem je kai to wi di siang siang ikoi me sa koi yaw la ka tum nam ta chamin na si na to bane ye na ni ki sa ni si Tapi kau min kang kita mazeti. Habis sap. Sina ikoi gi hero ni ko hero ni. Pathau ni engchal le me. Asoi be ka hera ka dur me. Ini dua ayam saja. Amte lo dana amta samis lo dana. Sami. Glong thro se. Jingai do. Glong thro se. Ka di no to le si bu ka di to thong bu amta hai dro me. Kai ra ka. Pathau na wo. Oh, Het komt zoals het gaat zoals het komt. Raakt hier toen kwijt, begrijp niet pas waarom. Ik moet erover praten, anders spookt het in mijn hoofd. Ze zeggen ze zijn anders, maar ze zijn allemaal zo. Ik weet niet of ik trip, maar door mijn schatjes denk ik zo. Ik weet niet. Hojik ikoi Silchar station da lei Tripura zat ki to bane Agartala se train ne ikoi taw su lai re itaw kai cha se ba ngasina hoi ne itaw sen sa ba thak pa ne ko paisa si loi san ne aseng nang Agartala da lang go ma ge taw kamai taw ba Adom bhai pukri da lang da nga phara karak ka lang tangu no ma ne apaw itaw ne se Silchar gi one the only platform amakhat lai hai ta dai koi gi station nam ko oi bane aduna kema thi ba khot pa kya wa bo ro sile na tra Tripura gi ikoi gi Ambasa railway station ni koi hojik hotel lam da chak cha ba changi
ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯂꯥꯌꯥꯗꯣ ꯑꯗꯨꯝ ꯌꯥꯝ ꯂꯥꯞꯇ꯭ꯔꯦ ꯗꯥꯏꯔꯦꯛ ꯕ꯭ꯔꯗꯔꯗꯣ ꯑꯗꯥꯏ ꯆꯠꯂꯨꯒꯅꯤ ꯍꯣꯔꯦꯟ ꯂꯛꯀꯦ ꯆꯠꯊꯣꯛꯈꯤꯒꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯅꯦ ꯈꯨꯜꯂꯛ ꯑꯃꯗ ꯀꯣꯏꯔꯤ ꯏꯇꯥꯎꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯪꯗꯧꯔꯤ ꯑꯗꯨꯒꯤ ꯀꯟꯅ ꯌꯦꯡꯉꯣ ꯅꯦꯠꯇ ꯃꯂꯥꯌꯥ ꯕ꯭ꯔꯗꯔ ꯊꯤꯔꯤ ꯍꯧꯒꯗꯕꯅꯤ ꯀꯟꯅ ꯊꯧꯖꯠꯅꯔꯁꯤ ꯂꯝꯕꯤ ꯑꯄꯤꯛꯄꯁꯤꯗꯀꯣ ꯌꯧꯔꯛꯄꯒꯅꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯇꯥꯊꯣꯛꯄꯒꯅꯤ ꯋꯥꯖꯨ ꯇꯧꯊꯣꯛꯄꯒꯅꯤ ꯂꯥꯛꯏ ꯈꯨꯜꯂꯛ ꯑꯃ ꯆꯪꯁꯤꯜꯂꯤ ꯇ꯭ꯔꯤꯄꯨꯔꯥꯅꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯃꯣꯔꯅꯤꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯨꯝꯕꯅꯦ ꯆꯞ ꯃꯥꯟꯅꯩꯁꯤ ꯍꯜꯂꯣ ꯀꯩꯅꯣꯝꯗꯤ ꯈꯜꯂꯤꯌꯦ ꯌꯧꯔꯕꯣ ꯒꯥꯔꯤ ꯖꯔꯅꯤꯁꯦ ꯀꯩꯅꯣꯝꯗꯤ ꯈꯜꯂꯤ ꯀꯩꯗꯧꯔꯕ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯅꯨꯡꯕꯨꯗꯤ ꯑꯗꯣ ꯀꯩꯅꯣ ꯊꯣꯛ ꯑꯩꯈꯣꯏ ꯑꯒꯔꯇꯂꯥꯗꯩ ꯉꯁꯤ ꯍꯧꯖꯤꯛ ꯂꯥꯛꯑꯅꯤ ꯒꯥꯔꯤ ꯊꯣꯡꯉꯛꯑꯦ ꯂꯝꯕꯤꯁꯤ ꯈꯔ ꯐꯠꯇꯕꯁꯨ ꯌꯥꯎꯔꯤ ꯂꯝꯕꯤ ꯃꯣꯏ ꯀꯟꯅ ꯁꯦꯝꯃꯤ ꯍꯥꯏ ꯇꯦꯛ ꯁꯤꯇꯤ ꯑꯣꯜꯂꯛꯏ ꯀꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯉꯁꯤ ꯃꯣꯏ ꯆꯤꯡꯒꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯣꯏꯒꯤ ꯂꯨꯝ ꯌꯥꯎꯗꯕ ꯆꯤꯡ ꯂꯩꯕꯥꯛ ꯀꯩꯅꯣ ꯑꯗꯨꯒ ꯉꯔꯥꯡꯒꯤꯗꯨꯅꯕ ꯂꯩꯉꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯗ ꯄ꯭ꯂꯥꯁꯇꯔ ꯇꯧꯅꯉꯥꯏꯒꯤ ꯁꯦꯇꯥꯔꯤꯡꯈꯣꯏꯁꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯅꯉꯥꯏ ꯂꯩꯉꯣꯏ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯍꯣꯜꯂꯒ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯨꯕ ꯌꯥꯔꯦ ꯑꯩꯅ ꯏꯇꯥꯎꯗ ꯈꯔ ꯀꯩꯅꯣ ꯂꯒꯦꯖꯇ ꯍꯥꯞꯄ꯭ꯔꯣ ꯃꯣꯏ ꯃꯌꯨꯝꯒꯤ ꯇꯧꯅꯕ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨ ꯃꯥ ꯌꯥꯗ ꯍꯥꯞꯄ ꯌꯥꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯔꯕꯔ ꯁꯤꯇꯤ ꯔꯕꯔ ꯏꯁꯇꯦꯠ ꯑꯅ ꯈꯪꯅꯔꯤꯕ ꯔꯕꯔ ꯉꯥꯛꯇꯅꯦ ꯍꯧꯔꯤꯁꯤ ꯇ꯭ꯔꯤꯄꯨꯔꯥ ꯅꯨꯄꯤ ꯑꯃ ꯂꯧꯔꯅꯤ ꯑꯗꯨꯗꯨꯒ ꯑꯩ ꯂꯕꯔ ꯐꯦꯛꯇꯔꯤ ꯍꯧꯔꯅꯤ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯍꯥꯏꯔꯤ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤꯀꯣ ꯈꯨꯠꯂꯥꯏ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯝꯕꯥꯁꯥ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟ ꯑꯗꯨ ꯂꯩ ꯌꯨꯝ ꯍꯜꯂꯅꯤ ꯉꯁꯤꯗꯒꯤ ꯁꯤꯜꯆꯔ ꯐꯥꯎ ꯆꯠꯂꯅꯤ ꯑꯗꯨꯒ ꯁꯤꯜꯆꯔꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯒꯤ ꯑꯃ ꯇꯣꯡꯉꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯥꯎꯕ ꯆꯠꯈ꯭ꯔꯅꯤ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯦ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯦ ꯀꯩꯅꯣ ꯈꯔ ꯆꯥꯅꯉꯥꯏꯅ ꯐꯝꯃꯝꯕꯅꯤ ꯅꯣꯡꯁꯨ ꯃꯪꯂꯤ ꯇꯧꯗꯅ ꯉꯁꯤ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯁꯨ ꯁꯥꯗꯕ ꯀꯨꯏꯅ ꯐꯝꯍꯟꯕꯒꯤ ꯋꯥꯕꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯑꯩꯈꯣꯏ ISBTꯗ ꯆꯠꯂꯤ ꯑꯌꯨꯔꯚꯦꯗꯤꯛꯀꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯒꯦꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯅꯤ ISBT ꯄꯥꯔꯀꯤꯡ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯅꯤꯄꯨꯔ ꯐꯥꯎꯕ ꯊꯣꯛꯄꯒꯤ ꯕꯁ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯌꯨꯅꯤꯠ ꯑꯣꯐ ꯇꯤꯞ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯔꯤꯅꯤꯅ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯣꯇꯦꯜ ꯐꯝꯃꯤ ꯑꯇꯣꯞꯄ ꯀꯩꯀꯩ ꯂꯣꯏ ꯌꯣꯜꯂꯤꯀꯣ ꯑꯗꯨꯒ ꯂꯣꯏꯅ ꯎꯔꯝꯕꯅꯤ ꯑꯩꯈꯣꯏ ꯕꯁ ꯁ꯭ꯇꯦꯟꯅꯦꯕ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯁꯣꯝꯗ ꯅꯥꯀꯜ ꯑꯃ ꯂꯩꯗꯅ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯗꯣꯏꯅꯦꯕ ꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯂꯥꯟꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨ ꯂꯩꯌꯦ ꯑꯦꯛꯁꯇ꯭ꯔꯥꯁꯤꯌꯥ ꯕꯤꯖꯤꯅꯦꯁ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯀ꯭ꯂꯥꯁ ꯕꯁ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯕꯁꯁꯤ ꯑꯗꯨꯝ ꯀꯧꯇꯥ ꯃꯆꯥ ꯑꯃꯅ ꯊꯧꯕ ꯕꯁ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯝ ꯚꯔꯥꯁꯤ 1000 ꯑꯗꯨꯝ ꯂꯧꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯒ 800ꯇ ꯆꯠꯄ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯅꯔꯦ
बाय बाय गुवाहाटी गुवाहाटी बाय तो थोड़ा मोई तो अमता मान होलीब्र मी होलीब्र ज्ञान तादरे